ꯅꯝꯖꯜꯂꯒ ꯂꯣꯏꯁꯟꯒꯅꯤ ꯈꯣꯡꯁꯨ ꯐꯠ ꯇꯥꯏꯌꯦ ꯇꯧꯔꯤꯁꯦ ꯑꯗ ꯑꯩꯅ ꯈꯪꯒꯥꯎꯁꯤꯁꯨ ꯕꯦꯔꯥ ꯀꯥ ꯂꯩꯔꯝꯃꯦꯅ ꯑꯩꯅ ꯁꯤꯅ ꯑꯣꯏꯅ ꯃꯤꯍꯦꯜꯂꯝꯃꯦ ꯐꯥꯒꯤꯗꯧꯅꯦ ꯁꯨꯝ ꯁ꯭ꯇꯥꯏꯜꯅꯤ ꯁꯤꯁꯦ ꯑꯃꯨꯛ ꯇꯧꯔꯤꯁꯦ ꯉꯥꯖꯥꯎ ꯑꯃ ꯂꯩꯁꯜꯂ ꯂꯥꯛꯑꯦ ꯏꯕꯨꯇꯨ ꯑꯩꯒꯤ ꯃꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯏ ꯈꯨꯆꯥꯎꯁꯨ ꯆꯦꯂꯦꯟꯖ ꯇꯧꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯏꯆꯥꯅꯨꯄꯥꯁꯤ ꯌꯨꯝꯗ ꯊꯣꯛꯈꯤꯗꯣꯔꯦ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯍꯟꯗꯛ ꯊꯥꯒꯤꯗꯤ ꯂꯥꯁ ꯆꯦꯂꯦꯟꯖꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯗ ꯔꯤꯀ꯭ꯋꯦꯁ ꯑꯃꯇ ꯇꯧꯖꯒꯦ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯣꯏ ꯇꯧꯕꯤꯔꯝꯃꯣ ꯍꯧꯖꯤꯛꯁꯦ ꯂꯥꯏꯛ ꯁꯨꯡꯇꯧ ꯇꯧꯕꯤꯗ꯭ꯔꯦꯕ ꯄꯛꯇꯕꯩꯅꯦ ꯈꯪꯗꯦ ꯑꯃ ꯇꯧ ꯅꯨꯡꯁꯤꯗꯕꯩꯅꯦ ꯈꯪꯗꯦ ꯌꯥꯝ ꯋꯥꯖꯔꯕ ꯄꯨꯟꯁꯤꯅꯤ ꯀꯩꯗꯧꯔꯒ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯌꯨ ꯑꯃꯨꯛꯇꯗꯤ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯔꯒꯗꯤ ꯃꯌꯥꯝꯅꯁꯨ ꯚꯤꯗꯤꯑꯣꯗꯣ ꯔꯤꯀꯃꯦꯟ ꯇꯧꯏ ꯂꯥꯏꯛ ꯇꯧꯔꯗꯤ ꯃꯣꯏ ꯅꯨꯡꯁꯤꯅ ꯈꯟꯗꯣꯏꯅꯤ ꯑꯗꯨꯅꯤ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯑꯗꯣ ꯏꯆꯥꯒꯩ ꯇꯧꯗꯣꯏꯗꯣ ꯉꯁꯤꯒꯤ ꯉꯥ ꯈꯨꯆꯥꯎꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯃꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯛꯄꯅꯦꯕ ꯑꯝꯇ ꯊꯥꯡꯒꯠꯂꯛꯎꯅꯦ ꯏꯆꯥ ꯈꯨꯠ ꯑꯅꯤ ꯄꯥꯏꯁꯦꯀꯣ ꯑꯣꯏꯅꯥ ꯌꯦꯅꯥ ꯑꯗꯨꯝ ꯑꯣꯏꯅꯥ ꯄꯥꯏꯔꯒꯦ ꯌꯦꯅꯥ ꯄꯥꯏ ꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯃꯥꯏ ꯈꯨꯆꯥꯎꯁꯤ ꯌꯦꯡꯉꯨ ꯁꯦ ꯎꯕ꯭ꯔ ꯃꯣꯏ ꯃꯥꯏꯖꯣ ꯊꯝꯅꯦꯜꯗꯕꯨꯗꯤ ꯑꯩꯅ ꯀꯤꯂꯣ 5 ꯍꯥꯏꯖꯤꯟꯕꯅꯦꯕꯀꯣ ꯑꯁꯦꯡꯕꯒꯤꯕꯨꯗꯤ ꯁꯤ 1.5ꯅꯦꯕ ꯀꯤꯂꯣ ꯑꯃꯃꯝꯗ ꯍꯥꯏꯗꯤ ꯑꯅꯤꯁꯤꯅ ꯀꯤꯂꯣ 3 ꯄꯋꯥ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯣꯏꯅꯥ ꯌꯦꯅꯥ ꯑꯗꯨꯝ ꯆꯪꯕ ꯇꯥꯕꯅꯤ ꯀꯩ ꯎꯄꯥꯏ ꯂꯩ ꯑꯗꯨꯅ ꯃꯌꯥꯝ ꯇꯧꯗꯣꯏꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯌꯥꯝꯅ ꯃꯌꯥꯝꯅꯁꯨ ꯍꯥꯏꯔꯦ ꯅꯣꯏ ꯆꯦꯂꯦꯟꯖꯁꯤ ꯌꯥꯝ ꯄꯛꯇꯕ ꯆꯥꯔꯤꯅꯦꯅ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯆꯥꯁꯤꯜꯂꯦ ꯌꯥꯝ ꯐꯥꯒꯤ ꯖꯨꯒꯥꯏ ꯃꯥꯜꯂꯦ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦꯕ ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯆꯥꯅꯁꯨ ꯍꯥꯏꯔꯦ ꯁꯥꯎꯔꯦ ꯃꯥꯅ ꯑꯗꯨ ꯉꯥ ꯃꯀꯣꯛꯁꯤ ꯆꯥꯎꯋꯦꯍꯦ ꯃꯇꯣꯡꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯁꯦꯕꯣꯠ ꯏꯔꯣꯟꯕ ꯑꯃ ꯑꯩꯈꯣꯏ ꯌꯥꯎꯋꯦ ꯃꯇꯣꯡ ꯑꯗꯨꯗꯒꯤ ꯁꯦꯕꯣꯠ ꯏꯔꯣꯟꯕ ꯑꯃ ꯂꯩꯔꯦ ꯆꯥꯕꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯣꯔꯦꯟ ꯆꯥꯕꯗ ꯈꯪꯒꯅꯤ ꯁꯦꯕꯣꯠ ꯏꯔꯣꯟꯕ ꯆꯥꯛꯍꯥꯎ ꯁꯦꯕꯣꯠ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯁꯦꯕꯣꯠꯇꯨꯅꯦꯕ ꯃꯅꯝꯁꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯍꯪꯒꯥꯝ ꯌꯦꯂꯥ ꯄꯥꯈꯛꯄ ꯍꯤꯡꯖꯤꯡꯕ ꯌꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯄꯅꯤꯁꯃꯦꯟꯁꯨ ꯂꯩꯅꯤ ꯉꯁꯤꯗꯤ ꯀꯣ ꯌꯥꯏꯀꯣ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤꯡꯕ ꯌꯥꯎꯋꯦ ꯑꯩ ꯀꯩꯁꯨꯝ ꯍꯥꯏꯅꯤꯡꯗꯦ ꯅꯪ ꯆꯥꯕꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯆꯥꯕꯅꯤ ꯐꯣꯀꯁ ꯑꯩꯈꯣꯏꯗꯤ ꯆꯥꯕꯒꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯦ ꯍꯥꯏꯅ ꯈꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪ ꯇꯧꯍꯟꯅꯤꯡꯕ ꯆꯦꯅꯦꯜ ꯂꯩ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯇꯥꯔꯦ ꯑꯃ ꯍꯧꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯆꯥꯅꯤꯡꯕ ꯃꯑꯣꯡꯗ ꯆꯥꯕ ꯌꯥꯏꯀꯣ ꯑꯣꯀꯦ ꯑꯦꯛꯁꯇ꯭ꯔꯣꯕꯔꯇꯦꯠꯇ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛ ꯌꯥ 3 2 1 ꯑꯁꯇꯥꯔꯠ ꯑꯩ ꯉꯥꯅ ꯆꯥꯒꯅꯦꯕ ꯑꯩꯗꯤ ꯆꯥꯎ ꯉꯥꯅ ꯆꯥꯔꯒ ꯉꯥꯅ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯆꯥꯒꯦ ꯅꯝꯁꯤꯜꯂꯒ ꯂꯣꯏꯁꯤꯟꯒꯅꯤꯕ ꯑꯗꯨꯒ ꯎꯁꯣꯞ ꯃꯅꯝ ꯅꯝꯃꯦ ꯁꯤ ꯀꯩꯅꯣ ꯃꯇꯣꯡ ꯆꯥꯎꯕꯅꯦꯍꯦ ꯁꯤ ꯅꯪ ꯃꯇꯣꯡ ꯉꯥꯛꯇꯅꯤꯁꯦ ꯅꯪꯅꯤꯀꯣ ꯁꯤ ꯃꯣꯏ ꯄꯜꯂꯗꯤ ꯗꯣꯛꯇꯔ ꯌꯧ ꯅꯪꯗ꯭ꯔꯦ ꯁꯥꯒ ꯆꯞ ꯃꯥꯟꯅꯩꯕ ꯑꯩꯈꯣꯏꯅ ꯄ꯭ꯂꯦꯠꯁꯦ ꯃꯔꯨ ꯊꯝꯅꯗꯤ ꯃꯈꯥꯗ ꯊꯝꯃꯝꯅꯦ ꯃꯌꯥꯝꯅ ꯆꯥꯕ ꯂꯣꯏ ꯂꯪꯁꯤꯜꯂꯛꯏ ꯀꯩꯕ꯭ꯔꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯗ ꯁꯤ ꯃꯇꯣꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯈꯨꯠꯆꯥꯎ ꯑꯃꯅꯤ ꯍꯥꯎꯔꯦ ꯁꯔꯨꯁꯦ ꯑꯩ ꯃꯥꯏꯃꯨꯛ ꯄꯥꯏ ꯍꯥꯟꯅ ꯂꯣꯛ ꯈꯔ ꯊꯨꯡꯕꯁꯤꯗ ꯅꯪꯅ ꯁꯥ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯉꯥ ꯃꯀꯣꯛꯅꯤ ꯍꯥꯏꯖꯕ ꯋꯥꯅꯤ ꯁꯤꯗ ꯃꯇꯣꯡ ꯀꯤꯂꯣ ꯑꯃꯨꯛ ꯌꯥꯎꯋꯦ ꯌꯥꯎꯕꯅꯦ ꯃꯇꯣꯡ ꯌꯥꯝ ꯆꯥꯎꯅ ꯌꯥꯎꯕꯅꯦ ꯌꯥꯝꯃꯦ
Ngagi makok yaw brand niya mau dia. Ay masuk amangan dia. Khi mà cuộc ngam sa tiền tao còn mà tung ném nhau bên nhiều dân là một toàn 맛있는 게 제일 짜자로 이거 마루네 맛있는 게 제일 행게 farm đi đâu kìa cả 맛있는 게 마루다 ra rồi ngang này mà dùng hết 마루 반집다 chỉ tàu đầm đông xa bên ngầu đây nó chạy lên đó chỉ là căng đồng mà khácอย่างนี้เลย nên lỗi lòng thua vào ก็ยิงมาแค่จะซักเลยที่ว่าจ้าไม่มาที่จ้าเลยแล้ว chút tuổi như cái nào super đi cuốn à tao mà ru sang pai nhiều đấy cú nhảm mà khai sáng nay bảo Đấy.
ꯆꯥꯛꯁꯨ ꯑꯣꯄꯥꯔ ꯑꯃ ꯍꯥꯞꯆꯤꯜꯂꯣ ꯑꯩꯈꯣꯏ ꯌꯥꯔ ꯂꯣꯏꯔꯕ ꯇꯥꯈ꯭ꯔꯦ ngâm được bà 시딩 한번 이제 미나 띵띵한 뭐가 사라 không sẽ 이거 뭐지 상감은 상걸 봐 그래 싹싹이 그냥 없어라 놓고 자 dạ alu mới mềm vậy 꼭 ngọc khuất Đây tê đi, có tê mèo máu rồi. kami naga tinga ko na tana ơi kiri sinh hàng ngầm thật thùng Nó là mèo này anh em nào. Rồi, punishment lấy cái nào? Cái đầu tiên punishment là gì? mình cũng có chơi đấy Ok, thì mèo punishment làm sao gì mèo? ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯅꯤꯁꯃꯦꯟ ꯂꯣꯝꯗ ꯂꯥꯛꯏ ꯏꯆꯥꯅ ꯑꯩ ꯉꯁꯤꯗꯤ ꯄꯅꯤꯁꯃꯦꯟ ꯊꯥꯕꯤꯔꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯥꯅ ꯊꯥꯕꯤꯌꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ 다비버지 총 말어 ꯌꯨꯝ ꯊꯣꯛꯑꯝꯗꯥꯏꯗꯤ ꯃꯥ ꯊꯥꯔꯔꯣꯏ ꯁꯤꯅꯤ ꯃꯥꯅ ꯍꯥꯏꯁꯦ ꯑꯗꯣ ꯄꯅꯤꯁꯃꯦꯟꯁꯦ ꯀꯔꯤꯅꯣ ꯅꯪ ꯇꯧ ꯀꯨꯏꯔꯦ ꯄꯅꯤꯁꯃꯦꯟꯒ ꯇꯧꯗꯕꯁꯦ ꯑꯗꯣ ꯀꯔꯤꯅꯣ ꯅꯪ ꯇꯧꯗꯣꯏ ꯄꯅꯤꯁꯃꯦꯟꯁꯦ ingmen ya de tàu 이거 야, 마반 감 통감돼. ꯀꯩꯅꯣꯁꯤꯁꯨ ꯅꯣꯡꯁꯨ ꯐꯠ ꯇꯥꯏꯌꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯒꯥꯎꯁꯤꯁꯨ ꯕꯦꯔꯥ ꯀꯥ ꯂꯩꯔꯝꯃꯦꯅ ꯑꯩꯅ ꯁꯤꯅ ꯑꯣꯏꯅ ꯌꯦꯜꯂꯝꯃꯦ ꯐꯥꯒꯤꯗꯧꯅꯦ ꯁꯨꯝ ꯁ꯭ꯇꯥꯏꯜꯅꯤ ꯑꯁꯦꯡꯕ ꯍꯥꯏꯗꯣꯛꯈ꯭ꯔꯦꯗꯅ 파기다 좀 스타일네 했다. 스타일. amnak thoksidere ꯆꯠꯂꯤ ꯀꯩꯁꯨ Đâu bữa. No, nothing. nothing 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 so cáp cái này số nhận okay ꯑꯗꯨ ꯀꯩꯅꯣ ꯄꯅꯤꯁꯃꯦꯟ ꯍꯥꯏꯔꯣ ꯏꯆꯥ ꯅꯨꯄꯤ punishment je sumain tau gin khalle ꯀꯩ ꯇꯧꯗꯣꯏꯅꯣ dajon gi mama haidi dajon tinaba namana ba gaija kwai dajon thajaba misa ama je ga namana bi kwai yamna una khanjaba nupa ama call tawje wi se call tawra matung gi da dajon na paisa khara hayo kya haiba ya ba khara call tawra adu mana lupa ꯑꯃ ꯑꯣꯏꯔꯗꯤ ꯌꯥꯕ꯭ꯔꯥ lupa ya de lupa lising nipan thakte haire nipan ni thakte taba ya ra ꯀꯩꯅꯣ ꯍꯥꯏꯗꯣꯏꯁꯦ paisa ai ya thab yam chille yam emergency oiba saraga ko ꯑꯥ paisa tharo haiga damne ꯀꯩꯅꯣ ꯍꯥꯏꯅꯤꯡꯉꯦ ꯑꯗꯨ ꯇꯧꯗꯣꯏ ꯄꯣꯠꯁꯦ ꯀꯩꯅꯣ ꯑꯗꯨꯗꯤ ai namanaba loyalty test tawbai wari ni da ꯂꯣꯌꯦꯜꯇꯤ ꯇꯦꯁ ꯇꯧꯕ ꯌꯥꯔꯕ ꯏꯃꯥꯟꯅꯕꯒ ꯑꯩꯒꯁꯦ ꯔꯤꯂꯦꯁꯟꯁꯤꯞ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦ ꯅꯪ ꯍꯥꯏꯅꯤꯡꯉꯤ ꯄꯣꯠꯁꯦ ꯑꯗꯨꯒꯤꯔ ꯅꯪꯁꯦ ꯐꯝꯍꯟꯗꯅꯒ ꯇꯧꯔꯤꯁꯦ amallega ina sai tawri ko ꯃꯄꯥꯟꯗ ꯊꯣꯛ ꯌꯥꯡꯉꯩ ꯃꯄꯥꯟ ꯊꯣꯛꯁꯦ ꯄꯥꯟ ꯏꯪꯉꯦꯕ ꯍꯥꯏ ꯉꯁꯤ ꯁꯤ ꯁꯨꯝ ꯐꯝꯃꯨꯁꯤ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯗꯨ ꯀꯩꯒꯨꯝꯕ ꯄꯤꯔꯛꯇ꯭ꯔꯦꯅ ꯈꯜꯂꯁꯦꯕ ꯀꯣ ꯄꯤꯔꯛꯇꯕꯗ ꯑꯩ ꯌꯨꯝ ꯊꯣꯛꯄꯗ ꯂꯨꯄꯥ 5,000 ꯄꯤꯒꯗꯕꯅꯦꯕ ꯑꯠꯆꯥ ꯅꯪ ꯌꯨꯝ ꯊꯣꯛꯄꯗꯁꯨ ꯄꯤꯕꯨꯗꯤ ꯄꯤꯒꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯏꯃꯥꯟꯅꯕꯒꯤ ꯂꯣꯌꯦꯜꯇꯤ ꯆꯦꯛꯁꯦ ꯇꯧꯕꯗꯤ ꯇꯧꯅꯤꯡꯕ ꯂꯩ ꯑꯗꯨ ꯃꯩꯗ ꯐꯤꯠꯀꯦ ꯇꯥꯔꯦ ꯑꯗ ꯑꯉꯥꯡ ꯂꯥꯛꯑ ꯃꯩ ꯊꯥꯗꯔꯝꯃꯦ ꯍꯧꯖꯤꯛ ꯑꯗꯨ ꯑꯉꯥꯡ ꯂꯥꯛ ꯏꯁꯇꯦꯗꯤꯌꯝ ꯂꯥꯏꯠ ꯏꯟꯊꯔꯝꯃꯦ ꯑꯗꯨꯅꯅꯤ ꯑꯗ ꯏꯃꯥꯟꯅꯕꯗ ꯐꯣꯟ ꯇꯧꯕꯁꯦ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯅꯤ ꯃꯤꯅꯤꯠ 5 ꯑꯗꯨꯝ ꯄꯤꯖꯦꯕꯀꯣ ꯃꯤꯅꯤꯠ 5 ꯌꯥꯝꯃꯜꯂꯦ ꯃꯤꯅꯤꯠ 3 ꯃꯇꯨꯡꯗ ꯐꯖꯅ ꯊꯥꯒꯠꯂꯦꯕ ꯊꯥꯔꯛꯄ ꯃꯇꯨꯡ ꯊꯥꯔꯛ ꯇꯥꯔꯒꯗꯤ ꯅꯪ ꯃꯤꯅꯤꯠ 3ꯗꯨꯗꯤ ꯑꯣꯏꯔꯔꯣꯏ ꯅꯪ ꯃꯤꯅꯤꯠ 3ꯗꯨ ꯀꯃꯥꯏꯅ ꯊꯥꯔꯛꯇꯣꯏꯅꯣ ꯃꯤꯅ ꯑꯗꯨ ꯃꯤꯅꯤꯠ 5-10 ꯄꯤꯕ ꯌꯥꯗ꯭ꯔꯣ ꯃꯤꯅꯤꯠ 5 ꯄꯤꯔꯒꯦ ꯍꯥꯟꯅ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯄꯩꯁꯥ ꯊꯥꯔꯛꯇꯦ ꯄꯩꯁꯥꯁꯦ ꯌꯥꯝ ꯋꯥꯅꯩ ꯈꯜꯂꯣ ꯋꯥꯗꯤ ꯌꯥꯝ ꯋꯥꯅꯩꯌꯦꯕ ꯑꯗꯨ ꯊꯥꯔꯛꯄ ꯌꯥꯕ ꯃꯤꯗꯣ ꯑꯗꯨ ꯃꯥ ꯈꯨꯗꯛꯇ ꯊꯥꯔꯛꯀꯗꯧꯕ ꯑꯣꯏꯗꯣꯏꯅꯦ ꯈꯨꯗꯛꯇ ꯊꯥꯔꯛꯀꯗꯕ ꯄꯣꯠꯅꯦꯕ ꯑꯗꯨ ꯊꯥꯔꯛꯇꯦꯗꯅ ꯃꯥꯁꯦ ꯁꯨꯡꯁꯥꯝ ꯇꯧ ꯇꯥꯔꯦ ꯍꯩꯁ ꯑꯗꯨꯗꯤ ꯙꯔꯃ ꯀꯥꯏꯔꯦ ꯐꯣꯟꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯐꯣꯟ ꯑꯩ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯍꯥꯟꯅ ꯌꯦꯡꯉꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯆꯤꯡꯕ ꯂꯣꯏ ꯂꯥꯏꯔꯅꯔ ꯀꯥꯟꯁꯤꯗ ꯍꯣꯏꯗ ꯏꯃꯥꯟꯅꯕ ꯑꯃꯗꯩꯗ ꯇꯧꯁꯜꯂꯣꯔ ꯑꯗꯨꯗꯤ
예, 다잡으면 또 저러. 타자번 떠보자 해라. 타자번지 너 타자번지 냠냠 이게 야만 타자번. 과이 다잡으면 걸러 떠오르고. 거의 타자번 이행하게. 슈러스 떠도 손대라. 이나우 수러스 시디 이나우 누파니다. 에스타 라 엔터 파레 사라야마 데다 똑살레. 사라야마 똑살레 고도데. 사라야마 제좀 아이 프렌드네바 아이 이마나바네. ngasibaw man dei thaja mangandri ai mai thaja mangandri to pahi ba to paisa muje mai fraud tong du ja scam tong du ja la sar so bi sina ji taw ji bon ha khan ga dan chin khalis try taw ja ra 떠오르네. 에이씨. karachi de 웃을래. ni wona mar kram ni wona 그라시디. photo se ma di to ya pa ke na phone taw yenge ai adum phone du wa chana po speaker tha ke hello Salama cái đâu đi tao cái hang thong gì nó 액팅 떠오르고 살 이만희 저 살아요. cái gì mà sao 양chân mới 살아가 하요 보셔야. ok tao đi tao ado cái nón này kamai tao đi cái gì chứ bao còn ngoài đây ôngต้อง thèn là gì cái nó 할게 ai 지금 같이 난 thiên cái phone tao đi bộ cái lạc pa cái lam đây phone tao đi nông khăn du jala nang gì chứ bố sẽ pi đi thong mal hè cái đâu vậy bà cái nhóm ta ngay này thì hai bị cái này này ai chứ nó phải sáng có cô bông can gì bảo ha अच्छा को में पाई दे दोने ना ताऊ इमरजेंसी में ले रहा भाई ता पैसा का दरकार हो भाई ता पैसा वो याम मिलते तो लिसिंग तरा अमुक करी मुक दरकार हो भाई ता रे तेरे नेपाल हो जुया इधर हाँ खरे इमरजेंसी हो ये mute thông kia cô đi tiếp thôi mày 형 대학들을 났다. 뭐말래? 이거 수렴 누리가 떨어비다. mute on tộc 잠깐만. tara muốn ra cái đó yani à xin number gì bay mấy cái nó hai này rồi này sẽ gp quay bên trong cái thằng thôi nung ai đi tao nó muốn kêu tay thằng kia nó ai thằng thu về rồi ok ồ ai xe biên ngồi vậy xin tara luôn cái पैसा nó khoang quay thì ngay cái khoang một thôi à tôi nó पैसा hàng ngày như non đâu ê lại ha hồng tua đồng fare ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯗꯣ ꯐꯔꯦ ꯑꯗꯨ ꯄꯩꯁꯥꯗꯤ ꯀꯔꯝ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯛꯄꯁꯦ ꯑꯗꯨꯝ ꯊꯥ ꯑꯃꯅꯤ ꯂꯩꯔ ꯄꯤꯔꯛ ꯌꯥꯕ ꯅꯠꯇ꯭ꯔꯣ ꯊꯥ ꯑꯃꯃꯨꯛ ꯂꯩꯔꯒ
ꯐꯔꯦ ꯐꯔꯦ ꯏꯆꯥ ꯏꯁꯨꯒ ꯌꯥꯎꯔꯀꯥꯟꯗ ꯑꯣꯏꯅ ꯄꯤꯔꯛꯑꯒꯦ ꯑꯗꯨꯗꯤꯀꯣ ꯑꯣ ꯐꯔꯦ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦ ꯍꯣꯏ 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 ꯍꯥꯏꯔꯛꯑꯒꯦ ꯊꯦꯡꯛ ꯌꯨ ꯏꯇꯥꯎ ꯊꯦꯡꯛ ꯌꯨ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨ ꯌꯦꯡꯉꯣ ꯀꯩꯅꯣꯝꯃ ꯑꯩ ꯅꯪꯉꯣꯟꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅꯕ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯑꯩ ꯊꯥꯒꯠꯂꯛꯀꯅꯤ ꯑꯗꯨ ꯌꯦꯡꯉꯣ ꯅꯨꯡꯉꯥꯏꯒꯅꯤ ꯅꯪ ꯌꯦꯡ ꯅꯨꯡꯉꯥꯏ ꯊꯝꯃꯦ ꯇꯧꯁꯤ ꯊꯝꯃꯦ ꯚꯥꯏ ꯊꯦꯡꯛ ꯌꯨ ꯒꯨꯗ ꯅꯥꯏꯠ ꯍꯩꯁ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯈ꯭ꯔꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯈ꯭ꯔꯦ ꯍꯥ ꯍꯥꯏꯌꯣ ꯑꯝꯇ ꯍꯥꯏ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯈ꯭ꯔꯦ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯈ꯭ꯔꯦ ꯇꯣ ꯍꯧꯖꯤꯛ ꯃꯥꯅ ꯊꯥꯔꯛꯄꯩꯅꯤ ꯂꯤꯁꯤꯡ 10 ꯊꯥꯔꯛꯑꯦ ꯑꯗꯣ ꯌꯥꯔꯕ ꯂꯣꯌꯦꯜꯇꯤ ꯆꯦꯟꯖ ꯌꯥꯔꯦꯀꯣ ꯆꯦꯛꯁꯦ ꯂꯣꯌꯦꯜꯇꯤ ꯆꯦꯛꯁꯦ ꯌꯥꯔꯦꯀꯣ ꯌꯥꯏ ꯄꯣꯠꯁꯦ ꯃꯣꯏ ꯃꯃꯥꯟꯅꯕꯁꯦ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯑꯣꯏꯕ꯭ꯔꯥ ꯇꯤꯟꯅꯕ ꯑꯣꯏꯕꯖꯥꯠꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯏꯇꯥꯎ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯏꯇꯥꯎꯅ ꯑꯩꯕꯨ ꯊꯥꯖꯕꯤꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯉꯣꯟꯗ ꯈꯪꯍꯜꯂꯔꯣꯏꯒꯦꯕ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯣꯏꯅ ꯃꯥꯅ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩꯅ ꯚꯤꯗꯤꯑꯣꯗꯣ ꯃꯥꯅ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯣꯏꯅ ꯊꯥꯔꯒꯦ ꯇꯧꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯂꯤꯡ ꯍꯥꯟꯅ ꯊꯥꯔꯒꯦꯕ ꯑꯗꯣ ꯌꯦꯡꯉ ꯊꯥꯔꯒꯦ ꯁꯣꯝꯗ ꯌꯦꯡꯉꯣꯅꯦ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯜꯂꯗꯣꯔꯕꯅꯤ ꯚꯤꯗꯤꯑꯣ ꯀꯪꯂꯩ ꯄꯪꯉꯥꯏ ꯐꯔꯦ ꯑꯝꯇ ꯍꯥꯏꯁꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯀꯣꯏꯖꯥ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯁꯦ ꯀꯪꯂꯩꯄꯥꯛꯅ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ